Mediatek tabiriba puno putaram lokchari ngasigi video asidi mayamna toina comment tawbirakpa Infinix GT20 Pro hariba phone asigi matangda semjaba video ni ngasigi video asidi tentakpa video oibana maram oiraga miyeng tabiribasina video asibu loiba phawbutang miyeng tabiyo Infinix GT20 Pro hariba phone asi hojikki matamda lupa lising kunmagi range ta Flipkart ta uba phangli phone asi haukiba April ki tang 16 ta launch tawgiba phone amani amadi hariba phone asi su hojikki matamda lupa lising kunmanga gi manungda uba phangba afaba features piba phone singi manungda amani phone asi game sanaba pamba singi damakta de thoido khendokna faraba phone singi manungda amani hariba phone asida game sanaba matamda phone asibu ingda hannabagi damakta cooling gi oiba technology loinana amasung mapan thonggi oiba gadgets amasu yauri hariba phone asigi matangda hena khangbinhamgi damakta video asibu loi pawtang miyeng tabiyo phone asida MediaTek Dimensity 8200 Ultimate ki processor ama yauri hariba processor asi 4 nanometer da base tawa processor amadi hariba processor asida hojiki matamda 14 5G ki band support tori display da phone asida 6.78 inch oiba AMOLED display ama piri amasung hariba display asigi refresh rate na 144 Hz ni camera da 108 megapixel ki focal length 1.8 oiba 24 mm ki wide angle ki camera ama main sensor oina piri hariba camera asida optical image stabilization support tori 2 megapixel ki macro amasung 2 megapixel ki depth camera yauri amasung quad LED flashlight HDR panorama 4K 60 fps ta chingba video namba yaba camera ni loinana selfie ki damakta su 32 megapixel ki selfie camera piri hariba camera sisu wide angle oiba camera amani phone asigi battery da 5000 mAh ki battery piri 45 watt ki fast charging loinana phone asida su matam asiga chanaba stereo speaker na chingba piri phone asi hojik ki oina 8GB RAM ki price asi 23,999 Flipkart ta uba phangani aduga loinana phone asi lupa lising kunmanga gi range leiba afaba phone singi manungda oiba tanatana phone asigi mahutta adomna afaba phone ama leinabagi damakta ingbiramba taragadi phone asigi mahutta leiba yaba phone kharagi maming panjarabada Poco X6 Pro natragana Motorola H40 Neo natragana iQOO G7 Pro hariba phone sing asi adomna yengbibi matakta panjakriba Poco X6 Pro hariba phone asida so MediaTek Dimensity 8300 ki processor loinana 64 megapixel ki triple camera amadi 5000 mAh ki battery na chingba yauriba phone amani loinana Moto H40 Neo da so MediaTek Dimensity 7030 ki processor 50 megapixel ki dual camera amadi 5000 mAh ki chingba yauriba phone amani loinana makha tarakpata iQOO G7 Pro hariba phone asida so MediaTek Dimensity 7200 ki processor 64 megapixel ki dual camera amasung 4600 mAh ki battery ga loinana yauriba phone sing ngaktani hariba phone sing asi lupa lising kunmanga gi range ta leiba afaba phone sing ngaktani phone sing asigi maraktagi adomna ama hekta leibi matamda phone sing asi hujiki matamda chanaraba afaba amasung lupa lising kunmanga gi manungda leiba overall performance ta yengba yaraba phone sing ngaktani loinana Infinix hariba company asi market ta nowna haugalakliba amasung maming chalakliba company singi manungda oiba taragasu handakta Infinix na launch tawkriba Infinix GT20 Pro natragana Infinix Note 40 Pro na chingba phone sing asi hojiki matamda market ta hana mangjongna na lairamlaba afaba phone sing changdamnaba yaba mongda features piraba amasung price ki matungina afaba phone sing ngaktani haina mayamna pamnariba phone singi manungda amani masigi video asidi Infinix GT20 Pro hariba phone asigi matangda tentakna semjaba video ni video asibu miyeng tabiribsingna video asibu like tawsinbiramu channel asibu subscribe tawdribasingna su channel asibu subscribe tawsinbiramu tungdasu asigumlaba nungairaba video kya yengbinabagidamagta loinana ngasigi video asibu miyeng tabiribsingna comment amam soidana tawbiramu adomna karigumba phone asigi matangda natragana atopa phone singi matangda khangminingba leiragasu ngasigi video gi comment section da sungsoi soidana ibiramu mayamna pambiba amadi nungairaba video kya tungdasu pudon lakpa ngamnaba honajage ngasigi oinadi video asi matang asida loisinjanaba honajari tungda nova video amada amuk thengnarasi